Matamgi Manipuri Wari channel asubu tabiriba kwai pumnamakpu taramna upaga loinana ikoknona khurumjari ngasi amuk taminarasi Eigi Maching Fattabi Nungshibi 15 suba tangka. Aduga che nupana natraga nupina mayam mu koinaridubu kariginoba amakha oiraga aina haikidana nungsibana mibu hatlalli haina aduda loina yaurabani mi khudimaki punsida asengba thamoigi nungsibase loina thoe aduga mi khudimak asengba nungsibabu phangnade madu phangjaba mi dune maraibak thambal satpa laibak phaba mi hainarise nupi phana koigera nupa phana koigera mana koinariba mayamdudagi thamoina khoidajaba nungsijabadi suknatangi amakhaktane nupaduna natraga nupiduna mit yamlakibagi maramsu leiramgani karidagi oirake haibado thajaba mangankibadagine oirakpa oiramgani mase thajaba haibase nungsibagi ani suba mamingne ado che ai isana atopa mi ama haidi atopa nupa ama nungsire haibase kamaina khangane haima kaidorage nangbo kanano nangna nungsiridubo ngasidi angangse thajadaba wa yamna hangiko as che hayuba sum hangbane ba hayangwai leirakanda hairakeba adubro karigumba nangna nungsiriba misakto namangda leplaraba matamduda nangi thamogi khongjel-do kankalakani pakhatpa ikaiba phawgani thamoi sengna nungsijaba miga michanaba pak ngamlo midu ubada nasado tarang malang amada tawraga leigani natomda magi wakhalda nofet torakani mafam matam nairaklo pot khudimakpu afabo ina urakani khudingmakpusu phana khalakani nasado irang langgani mana ngangboduda taningani mahabuda uninglakani as yami he dudia aidi adugumbado amata tawdeda che rajesh ubada ado nangna mabu nungsidabagine ado che aina nungsiba nupa lakigadro lakani ye aigi nungsina thamoi sengna nungsijaba Rajkumar soidna lakani ayuki matamni ibecha chakhumda chakana thongli pung 3 makhai tarakla fawba nungsitombi hagotri sanatombina mangolda kangkhan kana turi nakanda sanahanbina pisakolda fi sari imungdagi mamana laurei sana nanaw nupida muta haudo une thabak chapa thengkhrani ne oima sanatombi mana torom leba thabak to leplaga nungsitombi haudo pakada lai oi nangse aina kibigadaba mi nate khangabra aise nungsitombi ne nungsitombi khangabo si selo wai ga si to ka ga se sigi fi ga se sugadaba loibaga sorry nungsitombi ai nongonda thabak yamna hayaro adune nang ai kibra kidabra ki yamna kiye nungsitombi mang phajana mangli mangda nokpadu taibang phawna kana nokthorei haima nungsi tabro hagotlo nawa laude haima nungsitombi mamitte pangde adubu nganglakliba wahaiduda sanatombidi ngakna yengduna lei karino masi ngangsibo nungsitombi yeta amuk chep oida amuk chep noksu nokli tumna sanatombi chaksangdagi ising glass ama lauraga amukada changlai aduga nungsitombi gi mamaida khikli nungsitombi khangprek khangna lauraga hagolai ima druba samuni nang haima ngaurubro nangbo tumbudas nokpro ha kanagi mangro nangna manglidubo as se druba sado aina ne thabak suhanbane karam kanda kadaida mangda as mangni ko hojikido sai thabak chatloidro nangbo chatni thengdribo pung kya tarage nipan khoima as ngasaina hawdro yadro nungai re bema mina hawdokpadana hagotraga
Nungshibi pamungdagi phan chongtharaga irujaba chatkre. Somdana thambal sanana punsibagi kada breakfast puraga lai. Ibungo, boy, tabro, hagotlo, thenglene nangbo. Nine, pung kya tarage? Nipan hele, thabak chatloidro. As, aidi khara warubagi. Hagolo. Se, sangonga bread kase, sida thambiram lage. Adugane, nangi pi amotpa khaido, piro, nine chak loibagane, lone subiram lage. Yani da nine wana bane, aigi fi nine suba nuaiti. Iyagi pi suba bu kaidauge, thabak sudana yum sida leibase hainadeba. Adudi ai horan thabak chatpadane kumlakpada puthorok lage nine. Hoi, nine chak thonglukige ko. Hoi nine. Ngasidi yaho khara thengkibaga lambida gari tayar puncture orakkibaga Nungshitombi pung 12 makai helakpa adwaida office ta yorai. Lanchenbana Nungshia ngasidi thengladi kadoroba. Da lanchenba lambida gari do tayar puncture orakkiba adunane. Adudi sarda haifetang hairjodana. Hoi. Nungshitombi mathanta machinda murum solaga punsibagi cabin da changlai. As, masigi drubasa siga onsinadi khanbada mathao tong sagre daiba. As, hey sure, please help me. May I come in, sir? Come in. Nungshitombi manungda changlai. Nungshitombi yumnaw. Nangse office da khwaidigi neglect oba miyoy ama oire. Thabak amatta fajana tawde. Thabak tagi lekthok togida tawrise kaigino. Nang thabak se tokninglabro. Sir, lambida ina tonglapa gari da puncture oikiduna aduda khara thengdokre. Oh, lunch hotpigi pakhum wate do tore ene ha. Natiye sir. Wa haiba loidringaida punsibana laukhulai. Nungshitombi su sauningba kariboi kumlai. Sir, ai thabak tawbada neglect tawba hainaba mi nate. Migi oigera aigi oigera. Aina laklibase khongna nate gari nane. Kalima ima yauribane. Soiba haibase tamba ngamba nate. Gari yaraktabu bu ainiro. Pungkhai ama thengbada adusu nong phado kayamuk yamna office ta deficit tawrage sir. Punsiba magi mathakta machin kumlai haiduna saungna Nungshitombi gi manak tamna changsilai. Nungshitombi su haidok luraga pakhatpa kariboi maning halli. Punsiba su changsilakpa lepte Nungshitombi su maning adumak halli. Maning adumak halakpana phaklang da pana duna ngai. Punsiba Nungshitombi gi manakta nakna changsilai. Nungshitombi phanglang na nappaga lei. Nangi se attitude uliba kaidura. Ha. Punsiba tingkhatana laurai. Nungshitombi khangprek khangi. Pakhatpadasu kablak to thak ni I. Adubu akibadu utte punsibada. Aduga ma amuk punsibagi manakta nakna changsilli. Punsibasu mana lepamba kongphamdu maninglomda khajik halli. Aigi thabakta kari complain lerage sir. Sir na haiba thabakta aina hiktoku yaukhribra. Nangi se engonda attitude uliba kaidunine. Ha. Natte. Ai utte. Utfam se thokte. Matang su sade. Aiga sarga lamba su sade. Nungshitombi wahido haram laga thoki punsibadi saunningbana mamitto ngaksang ngangli. Masigi nupise yamna takhat tawri. Phai. Ngasina last day ne nang khangani dana. Minute 10 amuk leiraga lanchenba Nungshitombi gi manakta changlai. Nungshitombi nang khurkulgi muka sabisinga unaba chatlo hari isarna. Hoi da lanchenba. Kana sakadabano sar yaukadabra. Yauro nang nathanda ora male. Sida address leire, phone number su yaure. Data komjilakadabani ko. Hoi, ado. Kari haninge, hayo. Yarnida. Nungshitombi ngasidi yumdagi supnatagi lupa yangkai khaktani puraklibase. Ehenba sen yaude karamna chatkani khanbada matha sarami. Ngasina last day. Nangna dinga malaroi. Mr. Punsibani thokjam. Nungshitombi kurkulgi muka sapamda data kombo chatnaba office tagi thoklai.
ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯆꯥ ꯊꯛꯄ ꯍꯣꯇꯦꯜꯒꯤ ꯅꯨꯄꯤꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯒ ꯆꯠꯈꯤ꯫ ꯈꯨꯔꯈꯨꯜ ꯌꯧꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ, ꯆꯥꯛꯁꯨ ꯂꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯁꯦꯜ ꯌꯥꯎꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯨꯄꯥ 10 ꯄꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯩ, ꯑꯗꯨꯁꯨ ꯄꯨꯟꯁꯤꯕꯒꯤ ꯀꯝꯄꯅꯤꯒꯤ꯫ ꯈꯧꯔꯥꯡꯕꯅ ꯍꯦꯃꯟꯈꯤꯕꯅ ꯏꯁꯤꯡꯗꯨ ꯌꯦꯡꯂꯨꯗꯦ꯫ ꯊꯛꯄ ꯂꯣꯏꯕꯒ ꯕꯦꯛꯇ ꯍꯥꯞꯆꯤꯟꯒꯦ ꯇꯧꯕꯗ ꯏꯁꯤꯡ ꯕꯣꯇꯜꯗ ꯅꯞꯂꯤꯕ ꯂꯦꯕꯦꯜꯗꯨ ꯎꯔꯛꯏ꯫ ꯂꯥꯏꯖ ꯃꯤꯅꯔꯦꯜ ꯋꯥꯇꯔ꯫ ꯕꯣꯇꯜꯗꯣ ꯄꯥꯏꯔꯒ ꯁꯨꯗꯦꯛꯅ ꯇꯦꯛꯅꯩ ꯊꯠꯂꯤ꯫ ꯅꯨꯡꯁꯤꯗꯦꯗ ꯂꯥꯏꯃ, ꯏꯁꯤꯡ ꯕꯣꯇꯜ ꯁꯤꯐꯥꯎꯕ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯨꯀꯥ ꯐꯤ ꯁꯥꯐꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯕꯦꯝꯃꯕꯨ ꯀꯅꯥ? ꯃꯨꯒꯥ ꯐꯤ ꯁꯥꯐꯝꯅꯤꯀꯣ ꯁꯤꯁꯦ? ꯑꯧ, ꯃꯥꯅꯦ꯫ ꯑꯩ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯆꯕꯅꯦ, ꯁꯥꯔ ꯄꯨꯟꯁꯤꯕꯅ ꯊꯥꯔꯛꯄꯅꯦ, ꯗꯇꯥ ꯈꯔ ꯈꯣꯝꯖꯤꯟꯅꯕ꯫ ꯑꯣ, ꯑꯗꯨꯗꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯁꯣꯝꯗ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯒ ꯔꯦꯖꯤꯁꯇꯔ ꯆꯦꯛ ꯇꯧꯏ, ꯑꯦꯇꯦꯟꯗꯦꯟꯁꯀꯤ, ꯑꯇꯩ ꯑꯇꯣꯞꯄ ꯗꯇꯥ ꯈꯔꯁꯨ ꯈꯣꯝꯖꯤꯜꯂꯤ꯫ ꯏꯕꯦꯝꯃꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ, ꯑꯅꯧꯕꯔꯣ? ꯑꯧ, ꯃꯥꯅꯦ ꯏꯅꯝꯃ꯫ ꯐꯤ ꯁꯥꯕꯤꯁꯤꯡꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤ꯫ ꯄꯨꯡ 3 ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯆꯨꯊꯔꯛꯈꯤ꯫ ꯃꯪꯗꯅ ꯆꯨꯕ ꯅꯣꯡꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅꯤ꯫ ꯅꯣꯡꯗꯣ ꯍꯥꯡꯂꯔꯣꯏ ꯈꯟꯅ ꯆꯨꯔꯕ꯭ꯔꯥ ꯈꯪꯗꯦ, ꯄꯨꯡ 1 ꯍꯦꯜꯂꯛꯂꯦ ꯆꯨꯔꯤꯗꯣ꯫ ꯁꯥꯇꯤꯟꯁꯨ ꯌꯥꯎꯗꯦ, ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯆꯠꯇꯕꯁꯨ ꯌꯥꯗꯦ꯫ ꯐꯣꯟꯁꯨ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯇ ꯅꯠꯇꯅ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯈꯣꯏꯗ ꯂꯦꯛꯈ꯭ꯔꯁꯤꯔꯣ? ꯌꯥꯅꯤꯗ ꯏꯅꯝꯃ꯫ ꯁꯤꯒꯤ ꯆꯨꯔꯤꯕ ꯅꯣꯡꯁꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯆꯨꯈꯤꯅꯤ꯫ ꯁꯤ ꯍꯦꯛ ꯍꯥꯡꯕꯒ ꯅꯤꯡꯊꯝꯊꯥ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤ꯫ ꯄꯨꯡ 4 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯝꯅ ꯁ꯭ꯀꯥꯔꯞꯇꯨꯅ ꯀꯣꯛꯇꯨ ꯀꯨꯞꯁꯤꯜꯂꯒ ꯆꯠ ꯆꯠꯂꯒ ꯂꯥꯛꯏ꯫ ꯐꯤ ꯁꯥꯕꯤꯁꯤꯡꯁꯨ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯒꯥꯔꯤ ꯁꯨꯝ ꯉꯥꯏꯔꯛꯄꯅ ꯄꯨꯡ 4:30 ꯍꯦꯜꯂꯛꯂꯦ꯫ ꯒꯥꯔꯤꯗꯤ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯍꯜ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ, ꯏꯅꯦ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ꯫ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯦꯝꯃ? ꯕꯖꯥꯔ ꯍꯥꯏꯒꯠꯀꯗꯕ ꯒꯥꯔꯤꯁꯤꯕꯨ ꯄꯨꯡ 4ꯗ ꯂꯣꯏꯈ꯭ꯔꯕꯅꯦ, ꯒꯥꯔꯤꯗꯣ ꯂꯥꯛꯂꯔꯣꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯐꯣꯟꯗꯨꯁꯨ ꯅꯦꯠꯋꯥꯛ ꯀꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯀꯥꯗꯦ꯫ ꯄꯨꯡꯁꯨ 5 ꯇꯥꯁꯤꯜꯂꯛꯂꯦ, ꯃꯝꯂꯤ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯉꯁꯥꯏ ꯐꯤ ꯁꯥꯕꯤꯗꯨꯅ ꯃꯣꯏꯗ ꯂꯦꯛꯈꯤꯁꯦ ꯍꯥꯏꯕꯗꯁꯨ ꯌꯥꯍꯧꯗ, ꯑꯃꯝꯕꯁꯤꯗ ꯀꯅꯥꯒꯤꯗ ꯀꯗꯥꯏꯗ ꯂꯦꯛꯂꯨꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯞꯂꯛꯏ꯫ ꯀꯞꯅ ꯍꯥꯟꯅꯒꯤ ꯐꯤ ꯁꯥꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ, ꯑꯗꯨꯁꯨ ꯃꯐꯝꯗꯨ ꯊꯣꯡ ꯂꯣꯜꯂꯝꯂꯦ꯫ ꯑꯗꯨꯒꯤ ꯃꯆꯤ ꯑꯣꯏꯔꯞꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩ, ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯞꯂꯒ ꯂꯩ꯫ ꯆꯥꯛꯁꯨ ꯂꯥꯝꯃꯤ, ꯑꯃꯝꯕ ꯀꯥꯡ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟꯅ ꯀꯞꯂꯒ ꯂꯩ ꯅꯨꯡꯁꯤꯇꯣꯝꯕꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯜꯂꯛꯇꯕꯗꯨꯗ ꯏꯕꯦꯆꯥ ꯌꯨꯝꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯟꯆꯦꯟꯕ ꯈꯣꯏꯗ ꯂꯥꯛꯏ꯫ ꯏꯕꯦꯆꯥꯅ, ꯂꯟꯆꯦꯟꯕ, ꯑꯣ ꯂꯟꯆꯦꯟꯕꯣ, ꯇꯥꯕ꯭ꯔꯣ? ꯇꯥꯔꯦ ꯏꯗꯣꯝꯆꯥ꯫ ꯂꯟꯆꯦꯟꯕꯒꯤ ꯂꯣꯏꯅꯕꯤ ꯁꯣꯅꯤꯌꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯗꯣꯝꯆꯥ? ꯂꯟꯆꯦꯟꯕꯕꯨ ꯑꯣꯐꯤꯁꯇꯒꯤ ꯀꯨꯝꯂꯛꯈ꯭ꯔꯕꯣ? ꯀꯨꯏꯔꯦ ꯂꯥꯛꯈꯤꯕ, ꯁ꯭ꯋꯦꯁꯇꯤ ꯑꯃ ꯆꯠꯈꯤꯌꯦ ꯏꯗꯣꯝꯆꯥ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯨꯡꯁꯤꯗꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ, ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯇꯧꯕꯗ ꯆꯠꯇꯦ꯫ ꯅꯣꯏꯒꯤ ꯀꯔꯤꯌꯦ ꯁꯨꯏ ꯑꯣꯐ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯍꯥꯏꯔꯛꯑꯦꯃꯤ꯫ ꯅꯪ ꯑꯃꯨꯛꯇ ꯂꯟꯆꯦꯟꯕꯗ ꯐꯣꯟ ꯇꯧ꯫ ꯁꯣꯅꯤꯌꯥ ꯈꯨꯗꯛꯇ ꯂꯟꯆꯦꯟꯕꯗ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ, 8 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯎꯆꯤꯟ ꯄꯥꯏꯔꯛꯏ ꯂꯟꯆꯦꯟꯕꯗꯣ꯫ ꯍꯜꯂꯣ, ꯀꯩꯗꯧꯔꯦ? ꯑꯩꯅꯦ, ꯅꯗꯣꯝꯆꯥ ꯏꯕꯦꯆꯥꯅꯦ꯫ ꯅꯆꯟꯅꯨꯄꯤꯗꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯂꯟꯆꯦꯟꯕ ꯉꯁꯥꯏ ꯈꯨꯔꯈꯨꯜꯗ ꯆꯠꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ, ꯑꯗꯨꯕꯨ ꯏꯕꯦꯆꯥ ꯄꯥꯈꯠꯈꯤꯅꯤ ꯈꯟꯗꯨꯅ ꯍꯥꯏꯗ꯭ꯔꯦ꯫ ꯏꯗꯣꯝꯆꯥ, ꯑꯩ ꯁꯥꯔꯗ ꯄꯥꯎ ꯑꯝꯇ ꯍꯥꯏꯈꯤꯒꯦ꯫ ꯒꯥꯔꯤ ꯅꯥꯇꯩ ꯆꯥꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤꯗ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯣꯏ, ꯅꯪꯅ ꯄꯥꯎ ꯑꯃꯨꯛꯇ ꯂꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯂꯟꯆꯦꯟꯕ ꯈꯨꯗꯛꯇ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯏ꯫ ꯂꯟꯆꯦꯟꯕ, ꯀꯩ ꯂꯩꯔꯦ? ꯁꯥꯔ, ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ ꯈꯨꯔꯈꯨꯜꯗ ꯆꯠꯈꯤꯕꯗꯨꯕꯨ ꯑꯣꯐꯤꯁꯇ ꯍꯜꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯝꯕ꯭ꯔꯣ? ꯄꯤꯔꯝꯗꯦ꯫ ꯑꯁ, ꯁꯥꯔ, ꯑꯗꯨꯗꯤ ꯃꯥꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯔꯣꯏꯌꯦ꯫
ꯃꯣꯏ ꯌꯨꯝꯒꯤ ꯃꯤꯅ ꯍꯜꯂꯛꯇ꯭ꯔꯤꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯔ, ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯇꯧꯕꯗ ꯆꯠꯇꯦ꯫ ꯐꯣꯟ ꯊꯝꯃꯣ꯫ ꯄꯨꯟꯁꯤꯕ ꯂꯟꯆꯦꯟꯕꯒꯤ ꯐꯣꯟꯗꯨ ꯈꯨꯗꯛꯇ ꯀꯛꯈꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯃ ꯆꯦꯟꯖ ꯇꯧꯔꯒ ꯔꯦꯛꯇ ꯂꯩꯔꯤꯕ ꯁꯣꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯨꯅ ꯌꯥꯡꯅ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯃꯇꯝꯗꯨ ꯄꯨꯡ 7:30 ꯍꯦꯜꯂꯦ꯫ ꯅꯨꯡꯁꯤꯕꯤꯗꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯥꯛ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯊꯨ ꯀꯨꯝꯂꯛꯄꯗꯨꯗ ꯅꯨꯡꯁꯤꯕꯤꯅ, "ꯕꯣꯏ, ꯀꯥꯏꯗꯅꯣ? ꯆꯥꯛ ꯂꯣꯏꯔꯦ." ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯕꯤꯅ ꯍꯪꯕꯒ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯕꯤꯅ ꯍꯪꯕ ꯋꯥ ꯅꯊꯩꯔꯒ ꯆꯠꯄ꯫ ꯒꯦꯔꯦꯖꯇ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯊꯨꯅ ꯌꯥꯡꯅ ꯊꯧꯔꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯐꯣꯟ ꯇꯧꯕꯁꯨ ꯂꯦꯞꯇꯦ꯫ 70 ꯁ꯭ꯄꯤꯗꯇꯅꯤ ꯄꯨꯟꯁꯤꯕꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨ꯫ ꯁꯣꯝꯗꯅ ꯏꯕꯦꯆꯥꯗꯤ ꯀꯞꯄꯗ ꯂꯣꯏꯔꯦ꯫ ꯃꯇꯝꯅꯒ ꯐꯠꯇꯕꯒ ꯃꯆꯥꯅꯨꯄꯤꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯆꯦꯟꯕ ꯆꯣꯡꯕꯅꯦ ꯍꯥꯏꯕꯁꯨ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯕꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯐꯒꯗꯕ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯦꯇꯤꯡ ꯁꯦꯠꯇꯨꯗ ꯃꯊꯟꯇ ꯂꯩꯕꯗꯨ ꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯏꯪꯁꯨ ꯏꯪꯁꯤꯜꯂꯛꯏ꯫ ꯁꯣꯔꯣꯛꯇꯨꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯈꯔ ꯆꯠꯄꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯁꯨꯞꯆꯤꯜꯂꯒ ꯐꯝꯃꯤ꯫ ꯌꯨ ꯉꯥꯎꯕꯁꯤꯡꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯤ ꯁꯥꯐꯝꯒꯤ ꯒꯦꯠꯇꯨꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯐꯛꯂꯣꯡꯗꯨ ꯈꯔ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯁꯝꯕꯜꯗꯣ ꯅꯝꯈꯥꯏꯕꯗ ꯃꯈꯣꯡꯗꯨꯁꯨ ꯁꯣꯛꯈ꯭ꯔꯦ꯫ ꯏꯁꯨ ꯊꯣꯛꯂꯦ꯫ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ, ꯀꯤꯕ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯨꯂꯞ ꯄꯨꯜꯂꯦ꯫ ꯀꯞꯃꯟꯕꯒꯤꯁꯨ ꯀꯣꯛꯇꯨ ꯆꯤꯛꯄꯗ ꯂꯣꯏꯔꯦ꯫ ꯏꯅꯔꯖꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯆꯥꯛ ꯂꯥꯝꯕꯗ꯫ ꯇꯞꯅ ꯆꯪꯂꯛꯂꯒ ꯐꯤ ꯁꯥꯐꯝ ꯀꯣꯟꯗꯨꯗ ꯀꯥꯈꯠꯂꯒ ꯍꯥꯏꯐꯦꯠ ꯉꯥꯕꯣꯏ ꯀꯔꯤꯕꯣꯏ ꯐꯝꯃꯤ꯫ ꯏꯪꯕꯅꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯂꯥꯞꯅ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯒ ꯀꯤꯃꯟꯗꯅ ꯃꯁꯥꯗꯨ ꯅꯤꯛꯂꯛꯏ꯫ ꯁꯣꯔꯣꯛ ꯁꯣꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯀꯤꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯑꯃꯨꯛ ꯀꯞꯄꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯊꯤꯒꯗꯣꯏꯁꯦ? ꯄꯨꯟꯁꯤꯕ ꯒꯦꯠ ꯃꯈꯣꯡꯗꯨꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯈꯪꯍꯧꯗꯅ ꯐꯤ ꯁꯥꯐꯝꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯁꯝꯕꯜꯗꯣ ꯅꯝꯈꯥꯏꯔꯒ ꯆꯪꯂꯛꯏ ꯇꯣꯔꯆꯇꯣ ꯀꯥꯞꯇꯨꯅ꯫ ꯑꯗꯨꯒꯗꯤ ꯐꯤꯁꯥꯀꯣꯟ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯟꯊꯔꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯝꯈꯠꯂꯒ ꯀꯣꯟꯒꯤ ꯐꯝꯐꯝ ꯃꯊꯛꯇꯨꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯧꯗꯣꯛꯏ꯫ "ꯅꯨꯡꯁꯤ, ꯅꯨꯡꯁꯤ, ꯇꯥꯕ꯭ꯔꯣ? ꯁꯦ, ꯃꯤꯠꯁꯦ ꯄꯥꯡꯉꯣ, ꯅꯨꯡꯁꯤ." ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯅꯣꯏꯕꯤ, ꯈꯣꯡꯌꯥꯗꯁꯨ ꯀꯟꯅ ꯇꯛꯏ꯫ ꯀꯧꯕ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯆꯤꯝꯕꯥꯜꯗ ꯄꯨꯟꯁꯤꯕꯒꯤ ꯆꯤꯟꯗꯨꯅ ꯁꯣꯔ ꯀꯥꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯄꯗ ꯃꯁꯥꯗꯣ ꯅꯤꯛꯂꯛꯏ꯫ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯆꯤꯟꯊꯔꯛꯏ꯫ ꯄꯨꯟꯁꯤꯕꯗꯒꯤ ꯆꯤꯟꯊꯔꯛꯄ ꯄꯤꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯆꯤꯝꯕꯥꯜꯗ ꯇꯞ ꯇꯞ ꯇꯥꯏ꯫ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨ ꯃꯃꯤꯠ ꯈꯞꯂꯛꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯎꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯤꯠ ꯈꯞꯂꯛꯄꯗꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯄꯨꯟꯁꯤꯕꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯆꯤꯝꯕꯥꯜꯗ ꯁꯣꯔ ꯀꯥꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯕꯨ ꯈꯪꯍꯟ ꯏꯜꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯄꯨꯟꯁꯤꯕꯕꯨ ꯎꯕꯗ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ꯫ "ꯅꯨꯡꯁꯤ, ꯌꯨꯝ ꯆꯠꯂꯁꯦ." "ꯆꯠꯂꯣꯏ." "ꯂꯥꯛꯑꯣ, ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯏꯅꯦ꯫ ꯌꯨꯝꯒꯤ ꯃꯤ ꯄꯥꯈꯠꯂꯝꯂꯅꯤꯌꯦ." ꯀꯗꯥꯏꯗ ꯂꯩꯔꯝꯕ ꯃꯆꯤꯡꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯕꯨ ꯊꯣꯛ ꯊꯣꯛ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯏꯜꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯅꯤꯡꯗ ꯑꯗꯨꯃꯛ ꯍꯜꯂꯤ꯫ "ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯔꯣ? ꯍꯥ? ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ." "ꯅꯨꯡꯁꯤ." "ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ." ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯪꯂꯥꯎ ꯂꯧꯈꯠꯂꯤ ꯄꯨꯟꯁꯤꯕꯗ꯫ "ꯍꯣꯏ, ꯑꯩ ꯁꯦꯜ ꯄꯥꯝꯃꯦ꯫ ꯑꯩ ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯌꯦ꯫ ꯑꯩꯒꯤ ꯏꯄꯥꯗꯣ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯐꯃꯨꯡꯗ ꯌꯦꯠꯇꯥꯔꯒ ꯂꯩꯕ ꯊꯥ ꯑꯃ ꯍꯦꯜꯂꯛꯂꯦ꯫ ꯏꯆꯦ, ꯏꯃꯥ, ꯏꯅꯦ, ꯑꯩꯈꯣꯏ ꯃꯔꯤ ꯆꯪꯂꯒ ꯁꯦꯜ ꯇꯥꯜꯂꯤ, ꯁꯦꯜꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ꯫ ꯑꯩꯁꯦ ꯂꯥꯏꯔꯕꯤꯅꯦ, ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯍꯤꯡꯆꯥꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯥꯗꯤ ꯅꯠꯇꯦ꯫ ꯅꯣꯏꯗꯤ ꯁꯦꯜꯁꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯁꯦꯜꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯉꯝꯃꯤ꯫ ꯅꯪꯗꯤ ꯅꯃꯥ ꯅꯄꯥ ꯁꯨꯅ ꯂꯩꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯝꯂꯣꯏ꯫ ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤꯅꯤ, ꯂꯝꯖꯥ ꯁꯔꯥꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯄꯥꯁꯦ
ꯀꯟꯅꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯑꯗꯨꯕꯨ ꯃꯤꯁꯇꯔ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯖꯝ ꯅꯪ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯝꯒꯅꯤ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯁꯨꯛ ꯊꯥꯞꯄ ꯃꯐꯝꯁꯤꯗ ꯃꯇꯝꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯊꯥꯕ ꯉꯝꯂꯤꯕ ꯅꯪꯗꯤ ꯍꯤꯡꯆꯥꯕꯅꯦ ꯍꯤꯡꯆꯥꯕ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ ꯅꯪꯒꯤ 10 days ꯀꯟꯇꯦꯛꯇꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯒꯗꯕ ꯄꯨꯡ 3 ꯈꯛꯇ ꯉꯥꯏꯔꯦ ꯁꯣ ꯌꯨ ꯀꯦꯟ ꯒꯣ ꯄꯨꯟꯁꯤꯕ ꯋꯥ ꯍꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯑꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯇꯝ ꯁꯨꯡꯄꯤ ꯄꯤꯔꯛꯇꯕꯗꯨꯗ ꯁꯥꯎꯔꯛꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯥꯞ ꯐꯥꯔꯒ ꯂꯩꯔꯒ ꯐꯂꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯐꯥꯏ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯄꯨꯟꯁꯤꯕ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯄꯨꯟꯁꯤꯕꯅ ꯈꯨꯠꯇꯣ ꯀꯟꯅ ꯄꯥꯏꯁꯤꯟꯕꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯖꯦꯡꯗꯨ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯅꯥꯏ ꯍꯥꯏꯕꯗꯤ ꯉꯝꯗ ꯃꯤꯠꯇꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯈꯣꯡꯗ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯞꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥꯗꯣ ꯋꯥꯕꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯄꯗ꯭ꯔꯥꯛ ꯄꯗ꯭ꯔꯥꯛ ꯇꯥꯔꯦ ꯃꯤꯠꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ ꯄꯨꯟꯁꯤꯕꯅ ꯐꯩꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯇꯣꯔꯆꯇꯣ ꯄꯥꯏꯔꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯊꯕꯥꯛꯇ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯉꯥꯊꯍꯜꯂꯤ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯁꯤꯠꯇꯨꯗ ꯐꯝꯍꯜꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯁꯤꯠ ꯕꯦꯜꯗꯣ ꯐꯥꯖꯤꯟꯕꯤ ꯑꯗꯨꯒ ꯆꯣꯏꯖꯥꯏꯅꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡꯗꯨ ꯇꯞꯅ ꯈꯣꯝꯒꯠꯄꯤꯔꯒ ꯅꯥꯗ ꯌꯦꯞꯁꯤꯟꯕꯤ ꯊꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯁꯤꯠꯇ ꯑꯃꯨꯛ ꯐꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯕ ꯍꯧꯔꯛꯏ ꯃꯇꯝꯗꯨ ꯄꯨꯡ 10 ꯍꯦꯜꯂꯦ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯦꯟ ꯔꯣꯗꯀꯤ ꯅꯥꯀꯟꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯨꯗ ꯆꯪꯂꯛꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯍꯤꯡꯁꯤꯃꯠꯇ ꯂꯦꯛꯆꯕ ꯌꯥꯒꯗ꯭ꯔꯣ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯗꯨꯕꯣ ꯒꯥꯔꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯍꯜꯗꯨ ꯄꯨꯟꯁꯤꯕꯁꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯣꯏꯅ ꯈꯟꯈꯤ ꯍꯣꯏ ꯍꯣꯏ ꯆꯪꯂꯛꯑꯣ ꯆꯪꯂꯛꯑꯣ ꯄꯨꯟꯁꯤꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗ ꯍꯥꯡꯇꯣꯛꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯝꯂꯒ ꯄꯨꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯍꯜꯗꯨꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯪꯅ ꯀꯔꯤ ꯀꯔꯤ ꯐꯠꯇꯕ ꯅꯣꯏꯒꯤꯁꯤꯕꯨ ꯄꯥꯕꯨꯡ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯥ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯍꯜꯗꯨꯒꯤ ꯐꯃꯨꯡꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯁꯣ ꯂꯣꯟꯕ ꯊꯣꯛꯈꯤ ꯁꯣ ꯂꯣꯟꯒꯦꯅ ꯇꯧꯕꯗ ꯒꯥꯔꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯃꯥꯅ ꯂꯩꯔꯛꯈꯤꯕ ꯑꯆꯥ ꯑꯊꯛ ꯕ꯭ꯔꯦꯗꯅꯆꯤꯡꯕꯁꯤꯡꯗꯨ ꯎꯔꯗꯨꯅ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯒꯥꯔꯤꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯪꯂꯛꯏ ꯑꯍꯜꯗꯨꯒꯤ ꯐꯃꯨꯡꯗꯨꯒꯤ ꯃꯃꯥꯡꯗ ꯐꯨꯡꯒꯥ ꯑꯃꯁꯨ ꯃꯩ ꯍꯧꯔꯒ ꯂꯩ ꯐꯛ ꯑꯃꯁꯨ ꯊꯥꯔꯤ ꯄꯥꯕꯨꯡꯈꯛ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ ꯏꯕꯨꯡꯉꯣ ꯌꯨꯝ ꯅꯠꯇꯦ ꯂꯧꯇꯥꯡ ꯁꯪꯅꯤ ꯔꯤꯡꯕꯟ ꯂꯩꯌꯦ ꯃꯅꯤꯡꯗ ꯉꯥ ꯐꯥꯕꯒꯤ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯇꯨꯝꯃꯤꯁꯤꯗ ꯉꯁꯤꯗꯤ ꯌꯨꯝꯗ ꯇꯨꯝꯃꯨꯔꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯂꯝꯗꯒꯤ ꯊꯧꯕꯥꯜꯗꯩꯅꯦ ꯄꯥꯕꯨꯡ ꯑꯣ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯃꯥꯁꯨꯅꯦ ꯑꯗꯣ ꯄꯥꯕꯨꯡ ꯆꯥꯛ ꯂꯩꯒꯗ꯭ꯔꯣ ꯏꯀꯥꯏ ꯎꯄꯥꯏ ꯂꯩꯇꯅ ꯄꯨꯟꯁꯤꯕ ꯑꯍꯜꯗꯨꯗ ꯍꯪꯉꯤ ꯂꯩꯇꯦ ꯆꯦꯡ ꯊꯨꯝ ꯊꯥꯎꯗꯤ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯁꯤꯗ ꯅꯪ ꯊꯣꯡꯕ ꯍꯩꯒꯗ꯭ꯔꯣ ꯍꯩꯅꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯂꯩꯍꯧꯔꯣꯀꯣ ꯁꯤꯗ ꯏꯄꯥ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯄꯥꯕꯨꯡ ꯌꯥꯅꯤ ꯁꯨꯝ ꯂꯩꯁꯦ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯕꯒꯤꯅꯤꯅꯦ ꯇꯁꯦꯡꯕꯗꯤ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯕ ꯅꯠꯇꯦ ꯄꯨꯟꯁꯤꯕꯁꯤ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯣꯏ ꯈꯟꯗꯨꯅ ꯍꯥꯏꯕꯅꯤ ꯑꯍꯜꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗꯨꯗ ꯂꯥꯡ ꯀꯥꯏꯕꯗ ꯐꯥꯔꯛꯄ ꯉꯥ ꯑꯃ ꯊꯣꯡꯉꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯉꯥꯗꯨꯁꯨ ꯑꯍꯜꯗꯨꯅ ꯁꯦꯝꯕꯤꯔꯝꯃꯤ ꯄꯨꯟꯁꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯌꯥꯝꯅ ꯍꯩ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯌꯥꯝꯅ ꯊꯣꯡꯂꯛꯏ
Pung 12 tagadore, chaksu loisilakle. Chak lambagi mayayna Nungshitombi mikap thoklai. Ngayaktangdi gyan ngawi mana leribasi kadaidano khangdabagi. Laitorokpada phungaduda punsibana chak thiraga lerambadu ure. Nungshitombi phuk hawotlaga famungduda phammi aduga khanglaw lawrai. Nang aise nupi ne no usitiro ha aini lerisi kaidino. Punsiba chak tirambado thadoklaga Nungshitombi manakta changchilaklaga kut namana koli aduga namana Nungshitombi ki machindo mensilli. Nungshitombi meliba chindo thado haina Punsibagi kutuda magi kutuna popop thai. Anidu muknabagi force tuna phamungda animak tusilli. Nungshitombi mathakta Punsiba tai. Piklaba thangmagi mangal duda Nungshitombi Punsibabu munna yengi. Khanghaudana Thamogi ihulgi khonjelsu kankhalai Punsibasu. Nungshitombi na mitkuptana yengi Thamogi khongjensu kankhalai wadi ngangnade anido. Nungshitombi masado pangthabadongna tawrai. Magi khutna Punsibana meliba khuttuda tharambadu tapna lepki. Punsibana mapamse lamangne. Matamse yamna thengli lawgana mi takini. Nungshitombi gyan khanglakla masado meliba machindo thado haiduna sign tawrai. Punsibana lawgadra. Nungshitombi su lawroi haina mangak nomlakpadagi Punsiba makhutto tapna lawthoi. Punsibana hogolo chaklore charose. Kamaina hogoluge. Hogolpasi amuk takna khidro. Nangna igi mathakta leiraga kamaina hogolo haino. Punsiba gyan taraktuna phuk hogotke tawi adugadi siriba magi gari duda Nungshitombi ki ngakta yaliba scarf ki fiji duna pallaga amuka Nungshitombi ki manakta tasilli. Tasilakpada magi chimbal duna Nungshitombi ki chimbalda hek chanana thengki. Nungshitombi soy lawi masado tu chungi Punsibasu mamit mana chap yungi. Anidu mitkuptana amusu yengnei Nungshitombi masado haifet lengai. Punsiba amuka hagotli aduga pijidu makut namaduna lawthoknaba hotnai adubu ngamde. Ngaiko ai lawthoke. Asi haraga Nungshitombi na pijidu lawthoi. Punsiba hagotkre aduga uyandagi hinsangdu tengkota khaidoi. Nungshitombi di masado ingladuna nikli ngasai nong chotlubagi fisu loina chotli. Punsiba mana litliba mensato lawthorai. Nungshitombi di madu ubada sarana na khankre. Kaino ngawrubra phurika lawthoiduba. Asi haramlaga Nungshitombi mamaido khumjanki. Matang asida ngasigi oinati aigi nungsiraba listener singdagi kahinanaba yathang lawjari. Makha taba saru hayang punna taminarasi.